ꯁꯦꯔꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯑꯃꯗ ꯂꯛꯖꯔꯤ ꯑꯥꯏꯇꯦꯝ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯝꯕ ꯀꯤꯍꯣꯝ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯗꯃꯥꯁꯀꯁ ꯁꯥꯂꯥꯟ ꯃꯥꯔꯀꯦꯠꯇ ꯐꯝꯕ ꯃꯁꯥꯒꯤ ꯆꯍꯤ 94 ꯁꯨꯔꯕ ꯃꯥꯔꯋꯥꯟ ꯑꯕꯨ ꯍꯥꯂꯥ ꯀꯧꯕ ꯍꯩ ꯌꯣꯟꯕ ꯑꯃꯅ ꯍꯥꯏ ꯀꯤꯍꯣꯝꯒꯨꯝꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯍꯩꯁꯤꯡ ꯑꯁꯤ ꯏꯝꯄꯣꯔꯠ ꯇꯧꯔꯛꯄꯗ ꯃꯃꯥꯡ ꯊꯛꯇꯗꯤ ꯐꯥꯏꯟ ꯊꯤꯍꯟꯕꯗ ꯅꯠꯇꯅ ꯖꯦꯜꯗ ꯐꯥꯎꯕ ꯊꯝꯖꯤꯟꯗꯨꯅ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯩꯁꯤꯡ ꯑꯁꯤ ꯂꯣꯠꯇꯨꯅ ꯄꯨꯔꯛꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯁꯤꯔꯤꯌꯥꯗ ꯀꯤꯍꯣꯝ ꯑꯁꯤ ꯀꯤꯂꯣꯒ꯭ꯔꯥꯝ ꯑꯃꯗ $60 18 ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ $4 3 ꯄꯤꯔꯦ꯫ ꯃꯃꯥꯡꯊꯛꯇ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯍꯩ ꯑꯁꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯨꯝꯅ ꯂꯣꯟꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯤꯜꯍꯧ ꯑꯃꯁꯨꯡ ꯑꯥꯂꯨꯒꯨꯝꯅ ꯌꯥꯝꯅ ꯍꯣꯡꯅ ꯐꯪꯕ ꯍꯩ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯤꯔꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯐꯦꯖ ꯑꯜ ꯑꯁꯥꯗꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯇ꯭ꯔꯦꯗꯇꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯥꯞꯊꯣꯛꯅ ꯊꯝꯂꯝꯕꯅꯤ꯫ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯥꯁꯔꯅꯁꯨ ꯀꯥꯡꯂꯣꯟ ꯑꯗꯨꯃꯛ ꯉꯥꯛꯇꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯃꯍꯥꯛꯀꯤ ꯐꯝ ꯇꯥꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯁꯤꯔꯤꯌꯥꯗ ꯑꯅꯧꯕ ꯒꯥꯔꯤ ꯃꯈꯜ ꯀꯌꯥ ꯎꯕ ꯐꯪꯕꯒ ꯂꯣꯏꯅꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯤꯔꯤꯌꯥꯗ ꯀꯤꯍꯣꯝꯒꯤ ꯃꯃꯜ ꯍꯣꯡꯅ ꯀꯦꯖꯤ ꯑꯃꯗ $3 ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯐꯝꯗ ꯑꯣꯟꯊꯣꯛꯄꯗ ꯂꯨꯄꯥ 480 ꯔꯣꯝꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯕ ꯌꯥꯔꯤꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯍꯣꯝ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀꯣꯃꯣꯗꯤꯇꯤ ꯑꯣꯟꯂꯥꯏꯟꯅ ꯄꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯤꯍꯣꯝꯒꯤ ꯃꯃꯜ ꯑꯁꯤ ꯀꯦꯖꯤꯗ ꯆꯥꯝꯃꯗ ꯂꯨꯄꯥ 4,900ꯗꯒꯤ 5,000 ꯐꯥꯎꯕ ꯄꯤꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯤꯍꯣꯝ ꯑꯁꯤ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ 94ꯗꯒꯤ 50 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯐꯪꯂꯤ꯫ ꯁꯤꯔꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯀꯤꯍꯣꯝꯁꯤꯡ ꯑꯁꯤ ꯊꯥꯕ ꯉꯝꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫